ꯇꯧꯕꯁꯦ ꯂꯥꯟꯁꯦ ꯇꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅ ꯐꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯃꯅ ꯑꯃ ꯆꯩꯅꯗꯅ ꯑꯃꯅ ꯑꯃ ꯍꯨꯜꯂ ꯉꯥꯡꯅꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯡꯗꯣꯛꯀ ꯁꯦꯡꯖꯤꯟꯒ ꯇꯧꯍꯟꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯉꯒ ꯃꯗꯨꯒ ꯀꯨꯀꯤꯒ ꯊꯝꯃꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯨꯀꯤꯒꯤ ꯋꯥꯒꯁꯦ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕ꯭ꯔꯤꯟꯗꯥꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯆꯦ ꯕ꯭ꯔꯤꯟꯗꯥꯒꯤꯗꯁꯨ ꯌꯥꯝ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯔꯥꯜ ꯑꯃꯅꯤ ꯍꯣꯏ ꯃꯥ ꯂꯥꯟꯈ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯦꯕ ꯀꯩꯅꯣꯅꯦꯕ ꯃꯥꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯍꯨꯞꯆꯜꯂꯒ ꯀꯨꯀꯤꯒꯁꯦ ꯂꯣꯏ ꯊꯝꯃꯒ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯅꯪꯅ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯁꯦꯝꯅꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩ ꯐꯥꯏꯖꯧꯗꯤ ꯂꯝꯄꯥꯛ ꯑꯃꯗ ꯄꯨꯊꯣꯛꯑꯒꯅꯦ ꯁꯝꯕꯣꯁꯥꯁꯦ ꯀꯜꯂꯕ ꯄꯦꯜꯂꯔꯣꯏ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯀꯨꯀꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯅꯦ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯀꯔꯤꯝ ꯈꯟꯅꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯦꯛꯇ ꯃꯥꯏꯒꯤ ꯀꯩꯅꯣꯗ ꯑꯉꯝꯕ ꯀꯩꯅꯣꯗ ꯍꯣꯏ ꯀꯔꯤ ꯀꯩꯅꯣꯗꯒꯤ ꯃꯥꯁꯦ ꯀꯔꯝꯕ ꯀꯩꯅꯣꯗ ꯋꯥ ꯐꯪꯗꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯟꯖꯥꯁꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯂꯥꯜꯂꯦ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯂꯥꯜꯂꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯝꯕ ꯏꯆꯦꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪꯗꯤ ꯋꯥꯔꯧꯔꯦ ꯈꯤꯇꯪꯒꯗꯤ ꯌꯥꯝ ꯋꯥꯔꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯅ ꯀꯨꯀꯤꯒ ꯂꯣꯏ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯗꯨꯗ ꯑꯣꯏꯅ ꯅꯩꯅꯅ ꯂꯩꯔꯦꯕ ꯇꯧꯔꯤꯁꯦ ꯑꯃ ꯐꯪꯉꯤ ꯑꯗꯨ ꯅꯪꯅ ꯒꯥꯔꯤ ꯉꯥꯡ ꯌꯥꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯅ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯚꯥꯏꯔꯦꯜ ꯆꯠꯍꯟꯗꯅ ꯈꯪꯗ꯭ꯔꯦꯗ ꯀꯨꯀꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯦ ꯈꯨꯕꯥꯛ ꯈꯨꯔꯖꯦꯒ ꯅꯣꯛꯑꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯃꯅ ꯀꯩꯅꯣꯝ ꯍꯥꯏꯔꯦꯗꯅ ꯑꯗꯨꯗ ꯐꯨꯞꯆꯜꯂꯒ ꯑꯗ ꯅꯪꯅ ꯑꯗꯨ ꯉꯥꯡꯕ ꯅꯪꯅ ꯗꯥ ꯉꯥꯡꯕ ꯁꯦꯡꯗꯣꯛꯀ ꯁꯦꯡꯖꯤꯟ ꯇꯧꯍꯟꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯇꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯅꯔꯒ ꯍꯥꯠꯇꯣꯛꯅꯗꯣꯔꯦꯕ ꯇꯧꯔꯤꯁꯦ ꯇꯣꯛꯊꯣꯛꯎꯁꯦ ꯂꯥꯟ ꯇꯣꯛꯊꯣꯛꯑꯒꯅꯦ ꯏꯆꯦ ꯕ꯭ꯔꯤꯟꯗꯥ ꯂꯣꯏꯔꯒ ꯀꯅꯥꯅꯣꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯣꯕ ꯀꯩꯅꯣꯝ ꯍꯥꯏꯔꯣ ꯑꯗꯨꯒ ꯂꯨꯞ ꯀꯌꯥ ꯑꯗꯨꯝ ꯊꯣꯛꯂꯣ ꯑꯃꯨꯛ ꯍꯨꯜꯂꯣ ꯁꯦꯡꯗꯣꯛꯍꯜꯂꯣ ꯈꯨꯔꯝꯍꯜꯂꯣ ꯂꯥꯜꯂꯍꯜꯂꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯅꯦ ꯃꯩꯇꯩꯅ ꯃꯩꯇꯩ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯜꯂꯦ ꯑꯗꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯣꯏꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯍꯜꯂ ꯂꯩꯁꯦ ꯀꯨꯀꯤꯒ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯕ ꯀꯨꯀꯤꯅ ꯑꯗꯥ ꯇꯧꯕ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯕ ꯀꯨꯀꯤꯅ ꯑꯗꯥ ꯇꯧꯕꯒ ꯊꯝꯃꯒ ꯍꯧꯖꯤꯛ ꯕ꯭ꯔꯤꯟꯗꯥꯅꯗꯨ ꯍꯥꯏꯕ ꯃꯍꯦꯁꯅꯗꯨ ꯍꯥꯏꯕ ꯔꯥꯝꯅꯗꯨ ꯍꯥꯏꯕ ꯖꯣꯗꯨꯅꯗꯨ ꯍꯥꯏꯕ ꯁꯥꯝꯅꯗꯨ ꯍꯥꯏꯕ ꯍꯥꯏꯅ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣই ꯃꯩꯇꯩꯁꯦ ꯂꯝꯄꯥꯛ ꯑꯃꯗ ꯄꯨꯊꯣꯛꯑꯒꯅꯦ ꯐꯖꯅ ꯁꯝꯄꯣ ꯁꯥꯖꯩ ꯇꯧꯔꯒꯅꯦ ꯀꯜꯂꯕ ꯑꯗꯨꯐꯥꯎ ꯁꯥꯟꯇꯤ ꯐꯪꯉꯣꯏ ꯀꯣꯛꯁꯦ ꯊꯤ ꯉꯥꯛꯇ ꯌꯥꯎꯔꯦ ꯑꯩꯉꯣꯟꯗ ꯆꯤꯡꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯂꯣꯏ ꯀꯣꯛꯀ ꯊꯤ ꯌꯥꯎꯔꯦ ꯑꯩꯒꯤ ꯊꯤ ꯌꯥꯎꯕꯗꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕ ꯑꯩꯈꯣই ꯃꯁꯦꯟ ꯁꯦꯡꯗꯣꯛꯅꯕ ꯅꯍꯥꯟ ꯀꯅꯥꯒꯤꯅꯣ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯩꯅ ꯎꯖꯕ ꯐꯪꯉꯤ ꯃꯣꯏꯒꯤꯗꯦꯕ ꯃꯣꯏ ꯍꯥꯏꯁꯦ ꯀꯨꯀꯤꯅꯦꯕ ꯃꯣꯏꯒꯤꯗꯤꯅꯦ ꯐꯅ ꯍꯨꯔꯥꯜꯂꯁꯨꯅꯦ ꯐꯅ ꯗꯥꯀꯥ ꯇꯀꯨꯇꯤ ꯇꯧꯔꯁꯨꯅꯦ ꯑꯔꯣꯏꯕꯗꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯄꯨꯊꯣꯛꯅꯗꯦꯕ ꯃꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯑꯁꯣꯏꯕ ꯑꯝꯇ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯃꯣꯏ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯑꯁꯣꯏꯕ ꯑꯝꯇ ꯚꯤꯗꯤꯑꯣ ꯑꯝꯇ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯃꯣꯏꯒꯤꯗꯤ ꯃꯣꯏ ꯄꯨꯊꯣꯔꯛꯏ ꯀꯔꯤ ꯄꯨꯊꯣꯔꯛꯏ ꯀꯌꯥꯃꯨꯛ ꯁꯥꯊꯤꯒꯥꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯨꯕ ꯃꯤꯗꯣ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯍꯥꯠꯇꯣꯛꯄ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯏꯝꯌꯨꯅꯤꯇꯤ ꯋꯥꯡꯅꯕꯩꯅꯦꯕ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤꯕꯒꯤꯗꯗꯤ ꯗꯥꯏꯔꯦꯛ ꯗꯟꯗꯤ ꯐꯪꯉꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯦꯕ ꯊꯥꯡꯉꯩꯁꯦꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯇꯧꯔꯣ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯒ ꯇꯣꯛꯍꯜꯂꯃꯤꯅꯅꯦ ꯖꯥꯠ ꯖꯥꯠꯁꯦ ꯇꯧꯔꯛꯇꯣꯔꯦꯕ
कहीं अयु कहीं चईरगा कहीं गांगूरगा कहीं मीडिया की थोंग थोग इस लाले मोन मोन तौजर लोरे लोना ऑल मनपुर पुनः इसे बिंदा उनसंग्रे लान की वाई न्यूज़ नोंगी कापम कुकी कुकी तौरम तौरम कहीं पाव लेते जी बिंदा सेंगोन की वारी बिंदा बिंदा खनी ममांग तौरमेदना कहीं मो खनी ममांग सोमाद ओंसनरुरेदना हौजी बिंदा बिंदा लोरग कई थोड़ ज्ञान मेन ताद दो सरपुदी अखोई मसेने फजने थोगने फज लपाग थोगने पूर्णम पुथोगने फूद फूना अखोई मसे धातोना लोसनग्रसे वांगनिंगे तल्ले वांगनिंगे हाइजिनि मरोन अमा मी जात जानी कहीं फंगती मधुद पौथोप वीडियो से पुथोनरनी मैतैना मैतै योल लेरे तौसे मनुंग मनुंग सोल्व तौब कई कागेबा होय लाल लेना हाइलिदो अदुदि याम थीना फजरेबा यानिंगेबा सोक्ति सोइदना अखोई मसेना यूनिटी लेते है सुम ताथुइनेबा कोई मैते यूनिटी लेते है ताथुइनेबा अदुदि सुम मीना चांस लौता स्वांगनिंदा तल यारगदि मैते की वीडियो मैते मसेन की मनुंग की वीडियो असिगुम सिगम संदोइसेबा खुदोंग चाबा लौरगा इसा की केनोदो खितंग जी अखोई जोल अखोई मैतैनी जोलिसे अखोई जोलिसे होजी मिटोप नते जोलिसे कुकी नते जोलिसे मैतैना मैतै जोलिने होजी थांगैजना लपाम थोगा डिबेट तौना मरे मना तो हन फरे यार सिदानी असि सुमाई तौसलादिना अतोप जात मु ओनिंगे मैतै ओनिंगक्तरे